Ngarang ta lengak pairaga makhoina loina tawrambagum ngangbasi nokningi hokibagi wari ningsingbiu haina Congress Legislative Party gi leader Okram Ibobi Singh na fongdokre wafam masing asi ningkha tamlaba India gi ahanba Prime Minister oiramba Pandit Jawaharlal Nehru gi chamaga kuntramathoi suba mapok kumon Manipur Pradesh Congress Committee MPCC na sinduna BT Road ta leiba Congress Bhavan da pangthokiba thoram amada fongdokibani Angang singi yaifanaba Manipur State Policy for Children lising ani kun puthokle masida miyamna suggestion pibiu haina Social Welfare Minister O Henry na fongdokre wafam masing asi Babu Parada leiba Minister gi quarter da pangthokpa draft policy adu public domain da thambagi mari leinana minister na fongdokibani World Diabetes Day ga mari leinana ngasi nongmagi oiba free health checkup tawbagi thoram ama Kaisampatta leiba BJP Manipur Pradesh ki office da pangthokre BJP Manipur Pradesh ki makhada leiba medical cell na sinduna pangthokiba free health checkup aduda BJP gi karyakata kaya check tawki Uripok AC ki manungda leiba school van thoriba mioi chamarom da ngasi Deputy Chief Minister Yumnam Joy Kumar na ningol chakobaga mari leinana mateng pangkhre ngasi thoram maduga mari leinana All Manipur School Transport Association amsta gi thomi kya su saruyaki Lamdam asigi oina Exxon Mobil gi authorized distributor ama oriba LRM Construction na sinduranga se Singzamaida leiba Masum Plaza da chahi asigi oina mechanic made pangthokre thoram maduga mari leinana LRM Construction gi Sales and Marketing Manager Irungbam Bikram na fongdokibada Lamdam asigi miyamna Mobil hairaga engine oil khudingma khangna bagum tawriba si aranbani haiki More Battalion Nimfuhumdoi Suba Assam Rifles na Diwali amadi Children Day ga mari leinana Children Home gi angangsingda chana thaknaba mateng pangkhre TOMTV na exclusive news oina sandokhraba Sarangthem Nandababu oinam kendra gi manung chanba Hainobok namoi khuldagi miyoi asigi imungda ngasi KNTL Manipurna sel oina lupa lising tara amadi chana thaknaba cheng hawaina chingba polam sing ngasi KNTL Manipurna mateng pangkhre Lamdam asida pangthoknaba khwaidagi chawba kumhai singi manungda Diwali amasung ningol chakobana lakpada kumsi sahi gi Miss Iowa lising ani kun gi winner Joya Sapamna TOMTV gi uripokta leiba office ta laktuna yaifa pawjal kaya pibaga loinana pawgi lamda thabak tawriba pawmi singbu pungning thogat poina athum ahaw kaya khudol tamduna makhatana miyam gi thogal matolom na tawba ngamnaba yaifa pawjal su pikre District Child Protection Unit DCPU Thawbal na sinduna angang singi numit palan thoram ga loinana tips to close up with stress and anxiety among children haiba hiramda awareness program among ase Thawbal district ki tongan mafam anida leiba children home da pangthokre District level Nasa Mukt Bharat Campaign Committee Thawbal amadi Maira Group na khusamnaraga sinduna Prevention of Substance and Alcohol Abuse haiba hiramda nongmagi oiba awareness program amadi angang singi numit palan thoram ngasi wangjingda leiba Child Care and Educational Foundation da pangthokre Children's Day ga mari leinana ngasi taranithoi suba battalion NDRF na mapungoiba thodang logduna Imphal East District ki top awang leikai da leiba Nehru Memorial Club ta COVID-19 ga mari leinana community awareness program ama pangthokre Child Friendly Police Station Sengmai na sinduna ngasi Children's Day ga mari leinana Sengmai Police Station gi OC SS Joy Kumar Singh na luchingba kangbuna Kangla Tombida leiba haksangi fibam Natai Zadraba Masagi Chahi Taramathoi khakta ngairiba Master Kunal Shrestha Apokpa Sanjip Shrestha gi haksangi fibambu ninghanaba tawdana thauna leina football sanabasi urubadagi khudol pot piduna mahakpu pungning thogatkre